Imes Paudomiyeng tabiri basingbu ahan maktada binitana taram noksa bagaloyana kurumzari. Hauzik Paudomasigi maroyo pau thamzari. E-Kuber Payment System Chief Minister N. Birena launch tawkre. Numit nini tutharakpa International Conference ngasi loisinkre. Loidana AAP na Delhi da amuhana sarkar semlagani. Hauzik mapungoy pau lobirasi. Reserve Bank of India RBI gi payment system oiriba E-Kuber ngasidagi Chief Minister N. Birena launch tawkre. Ngasi CM Secretariat ki Cabinet Hall da pangthokpa tharam aduda Deputy Chief Minister Y. Joy Kumar atai Cabinet Minister Singh, Chief Secretary, Principal Secretary Finance Department ki official sing amadi atai miyoi kya na saruk yaki. Tharam aduda wangadna CM N. Birena hai E-Kuber payment system asigi makada bank singna government payment singi matangda role amata loroi RBI na government payment singi sole agency bank oina thabak tawgani government ki transaction kudima RBI ga direct oina tawnagani haiki. The introduction of the E-Kuber payment in all treasury across the state, the shortcoming mentioned above will be solved to a great extent. The RBI then act is the sole agency bank and all government transactions for payment will be directly with RBI without any intermediary bank. Since Treasury Net has also been brought online as a web-based integrated system accessible by all treasuries. Ngasi CM Secretariat Chief Minister ga Paumising unabada tanduna lakpa UGC ki tere suba pe PU haiba demand cabinet ayaba pikre cabinet decision sing makha taraduna marai bakthi rabi victim oihorabi Tampasna Girls Higher Secondary School da tambi amabu thabak happy ba amadi state ki flag post ki matang da su decision kaya lauki. Ibema marai bakthi rabi ki musama PG Girls High School da PG Girls High School tambi ama is a Bangladesh and to Magi Tabakama, Education Department and the Atopa Mana, a Pamelagon, Amada Magi, Future Magi, not of the Magi, Tabama, Piva, I didn't quit, and the might of the Nasigi, Lowy, Sub Treasury Office Samatadubida, the Mahana of the Maya, Pigre, Cultural University Bill, a quick Canada. Amendment. Adu koi adagi assembly the company. Adagi professional tax bill. Adugi amaso koi company. Aduga enogi flag post. Ya maroina law and order da khara koi da lungai ne bhai dare. Law and order da kari da kitang akoi ki field le lo police sing da kari saman ne bala adagi koi flag post sikram gramba hapo de flag post sikram gramba kadai ba hapo de high video ma koi cabinet ne am serious when khanar ka ma de koi level ma le thoi ma de level do koi one pressure ye hun jage Ngasi Public Health Department ke Additional Director Laisang Them RK Nalusingba team amana integrated check post more da hangliba coronavirus screening post sing yengsinkre yengsin badu da post adu da duty tariba doctor sing amadi medical staff singna matam sana mathau tongnaba amadi mapaleba kya dagi lakpa tourist kya gi data kupna khomna ba wafong kaya ma phongdok lamki Nakalamaram Dangasi Technopol District SP TS Bikramjit Singh amadi More gi Additional Deputy Commissioner L Manikanta Anina Indo-Myanmar Friendship Gate number 2 da leiriba coronavirus ke screening post sing yengsinkre loyana Indo-Myanmar Friendship Gate number 2 da duty tariba medical staff singna screening na chingba sing ningthina thabak tawba ngamnaba police ADC amadi Assam Rifles tagi zu pangbe aba mateng sing panglagani haiki
Media, culture and society influence of social media on education haiba hiramda impactful policy research in social science Indian Council of Social Science Research Impress ICSSR ne sponsor tawduna ngarang dagi hoduna numit nini sumna tharakpa international conference ngasi Kasing district ki Kha Manipur College Kasing gi auditorium da loisinkhre Kha Manipur College Kasing na Center for Entrepreneurship and Skill Development CSD Manipur University ga punna khusamnada sinduna pangthokiba ngasi gi international conference loisinbagi tharamadda Manipur University gi Registrar in Charge Professor Waheng Bamchana Atharba Mithunglen Kha Manipur College Kasing Principal P Raguna Tharamapu oina saruk yaki Tharamadagi technical session da Professor Waheng Bamchana chairperson oiduna Thailand amadi Korea dagi delegates sing yauna tongan ba panel speakers sing na media culture and society influence of social media on education haiba hiramda wangangki Tharamaduda international conference asigi chairperson su oikiba Tharongi Atharba Mithunglen Professor Waheng Bamchana media culture and society influence of social media on education haiba hiram asida Karigidamak international conference asi pangthoklibano haibagi matangda wafam kaya phongdoladuna hai internet social media na ekhogi media culture society amadi education de piri ba saitheng piri ba kanaba sing loyana matau karamna social media sinaba hanthangani amadi afaba lambida sinagani haibana singba hiram kaya da khanane ba sigumba conference asina ekhogi tungi punsida kanaba kharadi soidina piba ngamlagani haiki Congress tagi vote karaga BJP da songsinna minister rakiba Syam Kumar gi mathak thangkalakpa disqualification case ki hearing chathaduna speaker gi tribunal na rai haidotana reserve tawna thamkiba dugi tungda Congress tagi BJP da songsinkiba MLA tere ki mathak ta thangkalakiba disqualification case ki ngasi speaker gi tribunal na chathakre speaker gi tribunal chathakiba du da makhoi gi mathak ta thangkalakiba case sing adugi pre objection adu tha sigi taramari dagi hogodoriba Manipur Vidhan Sabha gi mikhalora matungda khanaba haina Speaker gi tribunal na lepkhre hairi MLA tare adudi oinam lukhoi paunam brojen sanasam bira ngamthang hauki ginsha hau yengkhom surchandra amadi khetri bireni Autonomous Body Amoiriba Election Commission of India ECI lenga na humduna satlabra haina Hairok Block Congress Committee na hanglakli ngasi Manipur Press Club ta pangthokpa pawgimi phama da Hairok Block Congress Committee ge President TS Ranjan na hai Handak thokiba electoral roll da Hairok Assembly constituency gi oina chathariba summary revision asi constituency asi gi miyamna suki matik penadre block level officer BLO sisu miyang ya pamba yenglaga khanbagi mahutta party amagi makhada khanki BLO haibasidi lamdamadugi maramda mamutana khanglaba mina paigadabani madugi mahutta magi party gi thabak tawbada yagadaba karishu khangdaba miyoibu BLO oina khanki BLO khanabagi matangda su mamang sahi 2013 pangi me tarada CEO da complaint tauki adubu tabidabadagi reminder ama sahi adumaki aroiba sarukta thabada CEO na yengsinge hairaga ngasi phawba tumina leisingkhre haina pendaba phongdorakli Pagi citizen amagi right se karmana koina sarkar sida thajaba thamgadar nosini pata sida koina thamjini ba khon adra sigumasi sarkar sida sobi election biraga aduga election commissioner so masi niyom sumna phasna asum batang masi koi party ki side gi yam pamjai adu tabirak tab taragadi koi hanana so haijare adu tabirak tab taragadi ai koi ngasai mamang da haijagi budune lo court sapana da koi upai leite adu gi consequence di masa-masa na phongjaba tai haiba bahum sima koi thamjage Technopol Police Station gi jurisdiction makhada leiba Lamkang Khunka Khulgi Singsang Parengda ain kaina tharamba kani pambi sing mangankhre lam ekar humpurom na tharamba kani pambi mangan bagi thaba adu SP Technopol TS Bikramji ki supervision makhada additional SP operation Technopol KSS Manihar MPS na lusingba Technopol PS ki OC inspector SK John Lamkang na assist toba nav ki SI Maniksho Sandel PS ki ASI Pasel Anal Amadi Technopol gi RO A Ranbir Yauba Technopol District Police Sandel District Police Nap Manipur Forest Range Officer Technopol District Sigi Commando Team More Commando gi apun bakangbu na Executive Magistrate Yaiphawa Longjam AC2DC Sandel yauna sathaki Dew Drops na puthokpa Ringways Got Talents ki taruk suba season ngasi Classic Grandia da 2010 gi Miss Spring Chanshui Khaina hodokre
ngasi season asibu hodoladuna mahakna hai asigumba thoramasna nahasingda lairiba talentsing uthoknabagi tanja ama phangali masigidama dew drops na laura iba thodang asi thagatningai ni amadi tungkoina asigumba nahasingbu afaba lambida puthoknabagidama tawriba thabak asi makhatana lepton sathabiyu haina phongdokhi ngasigi thoramaduda social media promotional film gi publicity package to launch tawki Haukiba lisingani tarang pangi April dagi hojik phawbada excise department na Imphal area dagi phagalakhiba masing yamlaba yungang amadi yungau sing ngasi lamphal da laiba excise department complex ta paumi singi mamang da thugaiduna mangan kre hairi Deputy Superintendent Tias Imona phongdokhibada yungang sing asi Bisnupur Thobal amadi Imphal ge koiba sing dagi phagalakhibani ngasi mangaliba yu sing asi Imphal ge koiba dagi phagalakhiba singni Bisnupur amadi Thobal ge oyandi magi department na thugaiduna mangan kre ngasi mangaliba sigi belu punna lupa lak nipu mangali sing tarahum doi chatuk tara mangagini ngasi thugaida mangaliba using adudi Indian Made Foreign Liquor liter lak mari lising marpu mari samapang kumapani beer liter lak mari lising marpu mapan chamani yungaudana liter lak ama lising ahum humpu mangani haiki Pangal Students Organization PSO Manipur ki taruk suba Executive Council lisingani kun mathoi gi mifam ngasi Manipur Press Club ta pangthokre mifam aduda PSO gi President MD Jishan na paumising da haiki afaba mairoi puthoksi afaba kunai ohensi haiba academic campaign asi matang kya gi mangdagi PSO Manipur ga wakhlon manaba lupsing amadi CSO singa kusam nazon satharakli makata na hairi ba academic campaign asi hena mapung phana sathakigani campaign asi makada lamdamasa lairiba Wakaf Board School College University gi thak phawba lairiba mairoi singa kusamaduna PSO Manipuna akan mamiyeng sangduna phaba kunai oinaba honagani madrasa modernization gi madrasa singdasu akanaba miyeng thamgani mahana makata na haiki tinjang kaijang daba kunai ama oinaba honabada health sector singdasu akanaba miyeng thamgadabani maruoina larik tamba phangjadra mairoi singbu thidoktuna afaba mairoi puthoksi afaba kunai ohensi haiba academic campaign asigi manung chana angang singda education gi mangal phanganaba honaragani iramdam asida noma gi soslaliba moral amadi culture asibu ngasigi hoglagliba mairoi singda mamangi ipai pusingi matamda lairamba singadu thidoktuna PSO na khanganaba honagani iramda Manipur sa lairiba kanglo purup naidana ima matagi machani haibagi wakhalonda apunbagi pangalama sagatnaba honabada PSO na asumba thodang yagani Iramda masda mayai ka basinja na manghaliba kaya si matangda PSO na mairoi singda apapata khangan jagani loyena mayai ka basinja ki mayokta PSO na lep na legani mayai ka basinja marupuk na manghanbada PSO na su mangjal thagani PSO na iramda masda sapong lakpada ngasi phawba matamatang iramda masda tholakpa thaudo wathok khudimak thawai yauna saruk yaduna lakli makata na thona phana PSO na saruk yakhigani haina su mahakna makata na phungdokhi KSA Public Grievances Secretary Toijam Rana Kumar Maitena Haikre Hoki Basai Karagi Mamang Dagi Tenkang Kya Tokna College Oza Singamadi Government Ka Demand Karagi Wari Chanarabasu Yanaba Purakpangam Damadagi Mahiroi Sing Mahitamba Pangdana Lakli Loyana Oza Sina February Ahum Dagi Class Boycott Tawduna Kongjang Sangsinduna Laklabasu Government Thawasa Dana Lakli Wapa Masingasi Kuyatong Leba KSA Office Ta Pamising Unabada Mahana Pondokibani Mahana Makata Akibada Manipur University Makada Lairiba BSc Bikongi exam hobada ngairingai laik tamba phangandaba haibasi laibak thibani Dana Manjuri University Makada MA MSc gi exam February 13 dagi horagani adubo oja sing strike na maram oiraga mahairoi sing khudong chadaba mayok nare tungidaba yengbiraga sarkar na to matamda oja sing strike loina ba honabiyu ngahang ki oiba warep loduna lakpadagi ngasi khongjang asi tholakibani haibada haimenba thokloi adubo Atu matamda ojasinga sarkar yana produktna khongjangi waroisin pubirau natrabadi KSA na Manipur lairiba mairoi sing lupsinga punna khongjang sangsalagani haiki February date 3 2020 dagi ojasingna class boycott tawbana maram oiraga sadasingna like tama phangdana lagli asigum laba 7 USP amasung regulation 2018 gi dimana maram oiraga college ojasingna strike really hagar strike singba tathaba asida class tawduna layakliba asida Sada singi wena tadi amalai bakti bamani haina hajari MU amasung DMU ki makada laiba semester singi session hobada ngai ri talak asida oja singa sina asumna class boycott tawbana maram oiraga sada singi punsidi yamna chawba kaiba ma dipek piduna lakli Inland Waterway lakpadagi Sandra Island ge akobada lairiba miyam da kanaba yamna piri haina
ꯗꯤ ꯂꯣꯛꯇꯥꯛ ꯂꯦꯛ ꯇꯨꯔꯤꯖꯝ ꯗꯤꯕꯦꯂꯞꯃꯦꯟ ꯀꯣꯑꯣꯄꯔꯦꯇꯤꯚ ꯁꯣꯁꯥꯏꯇꯤ ꯂꯤꯃꯤꯇꯦꯗ ꯁꯦꯟꯗ꯭ꯔꯥ ꯁꯤꯡꯈꯣꯡꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯃꯣꯏꯔꯥꯡꯊꯦꯝ ꯏꯕꯣꯝꯆꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯉꯁꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯄ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯃꯣꯏꯔꯥꯡꯊꯦꯝ ꯏꯕꯣꯝꯆꯥꯅ ꯍꯥꯏ ꯏꯟꯂꯦꯟ ꯋꯥꯇꯔꯋꯦꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯁꯦꯟꯗ꯭ꯔꯥꯒꯤ ꯃꯤꯌꯥꯝꯅ ꯇꯧꯕꯨꯜ ꯅꯤꯡꯊꯧꯈꯣꯡ ꯐꯨꯕꯂꯥ ꯊꯥꯡꯒ ꯀꯔꯥꯡ ꯊꯥꯡꯒ ꯆꯤꯡꯈꯥ ꯈꯣꯔꯗꯥꯛ ꯅꯣꯡꯃꯥꯏꯈꯣꯡ ꯑꯃꯗꯤ ꯃꯌꯥꯡ ꯏꯝꯐꯥꯜꯗ ꯃꯃꯜ ꯍꯣꯡꯅ ꯃꯇꯝ ꯃꯥꯡꯍꯟꯗꯅ ꯍꯤꯗ ꯌꯥꯝꯅ ꯂꯥꯏꯅ ꯌꯧꯕ ꯉꯝꯍꯜꯂꯤ inland waterway habisi isingi lambi pidun satnaba adubu khangnei ngamina nga phabada inland waterway ge project na ayatpa piba leite sendra ge akoibada leiriba miyam sing ngami ngaktani maramaduna sendra da leiriba miyosina pata taduna nga phabagi awaba karino haiba mayek sengna khangi inland waterway paikapada sendra ge akoibada tariba miyam taramno oi loyana hairiba inland waterway asibu develop tawbada inland waterway ge wahanthok khangdaba singna yetliba sibu wakhal taminaba mathau tai mafam asta lam koiba laliba singa thokliba wathok lanthok singa sidi sendra da leiba miyoi singna tana kanaguma matana khangba ngamloi maramaduna aikhoi gi ngami singna loktak patanga phaduna hingbasu hingbiu aduga lam koiba lakpa singi hi hondun satnariba asigumna aikhoi su sachage aduga hi thoduna imung kya gi hingnabagi lambi oiriba amasung atho akai kya bu nanghaliba transport tawriba society asida lengana piriba waterway asida satpada ayatpa pibiganu lokta kan bahibasi manipurda leiriba miyoiba khunai khudimaki thamoina pamba thabakni tawbatabu thawai hakjang yauna pat asibu kannaba honariba kangbudi LDA department natana atopa department amanga si phawba manipurda leitri hariba department asi pat ke kobeda khundariba miyoi singi wakhalon khangi aduga ekhoigi chanawa mongda LDA department thabak ka paikhatli maramaduna LDA department loktak pat muthatnaba amadi manghanabagi wakhalon ngasi phawba leitri loktak pat pomadi pat ase akobe tariba miyoi singbu kanba haibasi LDA department ke lengdraba phirepni haiki inland waterway haibasi singi lambi da lambi biduna satna badu khali ngami na nga phabada inland waterway bi project na ayat people like haiba sendra ya koi bada le praja sing ngami na tani maramaduna sendra da le na miyoi sing pa ta duna nga phabadi awa khali no haiba mayek sing khani maramaduna inland waterway patakada sendra ya koi bada tariba praja singna taramno oi Manipur Imalibak Stalairiba Mipung Kudimang Masama Upaba Tinjan Kaijangda Lainabagi Pandamda Run for Youth Nation Haiba Timda United People's Front UPF na Athletic Association of Manipur Miyang Makada Sinduna Mega Marathon Pangtok Lagani Hairiba Mega Marathon Asi Taram Direct Subani Masi Laliba Tang Tara Taruk Nomaiji Numiki Ayupung Nipan Tabada Impagi Kumal Lampatagi Lamthagani Mega Marathon Asida Prinamadi Electronic Media Person Singna Litkadaba track suit ngasi khongampa awang lekai daleba event house ki mapu songtham dhruvatarana mahaki mayumda marathon asigi chairman W second khusinaki tharamaduda songtham dhruvatarana media person sing ngasi malem prithvi sa thokliba thodawa thok awa nungaiba kaya phongdokduna miyamda mit mai pangan bagidama organization na media person sing sekadaba track suit asi khusinabani haina phongdokki Delhi Assembly Mikhal gi ngasi vote masing thibada ruling Aam Aadmi Party AAP na member humdra leiba house ta sit humphum doi phangkhre BJP na sit taret phangki AAP gi lusingba Arvind Kejriwal na haikibada thabak haiba anoba politics amana AAP bu mai pahanbani masi Bharat imagi mai pakpani oithokpa ngamlaroidaba amabu Delhi gi miyam na ngamanbire hairaduna Delhi gi miyam bu nungsijai haiki Lord Hanuman dasu Kejriwal na khuramki Leba Pokpa Numesi Hanumanji gi numit I haibag loyana Hanumanji na Delhi da thaujal haithabire haiki Delhi da laiba AAP gi headquarter da miyam na harau tayamba phongdona ki atia masu amasung angoba masu gi balloon kya thagat ki AAP na toina laudaba kholau Bharat imagi joy haiduna lauki Kejriwal gi damaktadi ngasi asi double celebration ni mahaki loinabi Sunita Kejriwal gi mapok numit oiri sahi nipu nipan suraba Kejriwal na haiki mai paklibasi mahaki nate Delhi miyamgini Delhi gi miyamna anoba politics o work makhoida pire Kejriwal na thangna ahumlak subo oina chief minister oiragani Afghanistan capital Kabul da suicide attack thaduna yamdrabda miyoi manga hatkre attack adu karamba lupna sathakibano haibai claim torokpa leitri interior ministry gi wangang loi Nasrat Rahimi na haikibada ngasi ayupung rom tabada suicide bomber amana attack thaduna miyoi manga hatki 12 soonki uhoba singna haibada madu yamna hauba amani
ꯌꯨꯝ ꯐꯥꯎꯕ ꯅꯤꯛꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯃꯈꯣꯜ ꯇꯥꯈꯤ ꯍꯧꯈꯤꯕ ꯅꯕꯦꯝꯕꯔ ꯊꯥꯗꯁꯨ ꯀꯥꯕꯨꯜꯗ ꯑꯦꯇꯦꯛ ꯆꯠꯊꯗꯨꯅ ꯃꯤꯑꯣꯏ 12 ꯍꯥꯠꯈ꯭ꯔꯕꯅꯤ ꯁꯥꯟꯅꯕꯒꯤ ꯄꯥꯎꯗ ngasi Khumman Lampa Main Stadium da sanakiba Hero I League 2019-20 gi 68 suba match da Neroka FC amadi Indian Aero Panjal chanaba ngamdana draw satkhre ngasi sanakiba du da apiba matam phawada Nakalani gi team na akan mongong da Panjal chananaba honaki ngasi gi match adu da Neroka FC amadi Indian Aero gi player anida fall torubagi damba yellow card pikhi Hauze Hero I League 2019-20 gi table talida Mohan Bagan na point 16 phangduna ahan bada leiri Punjab FC na point 13 phangduna ani subada amadi Manipur gi club Trau na point 13 phangduna ahum subada leiri Neroka FC na point 13 phangduna mari subada leiri ngasi gi match ki hero of the match ki title Indian Aero gi jersey number 1 goalkeeper Lambing Khula Jongte El Jongte da kusinaki Hauze roibada maropa amka na thamjari E-Kuber Payment System Chief Minister N. Biren na launch tawkre Numit nini tatharakpa international conference ngasi loisinkhre loidana AAP na Delhi da amuhana sarkar semlagani ngasi gidi paudam pijaba matang ngasi loisinjari miyeng tabiri besingbu khurumjari